ngasi numidang waramda phongkiba kangla pause na headlines oiduna phongli assembly na su chatnadanaba warep lwkhibagi mayokta kangpokpida district ta miyamna rally chatkhre mapungba pau manipur circle news ke maikaidagi paudamjari manipur legislative assembly na singi lal holup kharaga taunariba su asi chana handanaba lwkhiba warep adu yaningdaba phongdoktuna ngasi committee on tribal unity ko tuna kangpokpida district ta miyamgi oiba khongchat ama chatkebaga loinana total shutdown gi khongjang changchin khre hairi manipur assembly gi mifom da lawgiba warep adugi mayokta ngasi kangpokpida district ta lairiba kokizo phurukki mioi lising gayana thoraktuna makhutta tongan ba placard sing paibaga loinana tongan ba kholaw sing lauduna khongchat ama chatkhi khongchat aduda kotu gi information secretary thingtinglen haukipna phongdorakpagi matung inna handak assembly na lawkhiba warep adu kanglup naiba amasung santi gi mayokta leibani masi kukizo phurupki miyamna yaba ngamloi haire masi gi makha tarakpada tholakpa aphapata khudingmak sarkarna pugadabani haina phongdokhi makha taba pauda kanglei pakki maira pause na phongli kar huranba hum gari ka kona na police na phagalle haukiba february gi tangkun mapan da imphal west district ki mafam amadagi Toyota Fortuner ama huran khiba mioi ahum gari ka konana Imphal West District ki police na February anida phagat pangam le hairi police na phangba pawgi matung inna phagat laba car huran ma mioi ahum adudi yumnam angau sana sing sahi kuntaruk maibam sana jawba sing sahi kuntaruk laifam Imphal West amadi Irom James sahi kunithoi laifam Imphal East tagini hairi makhataba paw kangla pawse na phongli Lanjen aduna sawambong relief camps ta lairakpa ahalama ingbadagi siramle koki singna yum mai thadokibadagi lanjen aduna sawambong relief camp da changja phamlauduna lairiba khunrak pam kendragi sadu yengkhomangdagi masagi sahi humpuga manga suraba khangembam mani maitai koba ahalama ngasi nongalamdai da mahakna lairiba ka aduda siduna leiramle misi ajigi matang da relief camp asida lairiba inmate singna phongdorakpagi matung inna hojik laigakna sariba pre-fabricated house asida lairiba miyosing asi masa khara phataba singdi tumna siragani laingakna sariba pre-fabricated house asida laibakta tharaga tumbana hana masa phatana lakhiba singdi masa sonjille ka masa da miyoi chatruk lom lesinduna mot pana mafam asida laibada hangoiba phaunare mafam asida pothafam leitabana wakhal lena sun nanare ngasidagi numit humni gi mamangda sadu yengkhomangdagi laisram ruhini kobi nupi amasu laikhidaba yaure maramaduna hojik jathariba assembly mifam asida lanjenanduna lairiba miyam asibu mayumda hanjil hannaba khanabiyu hainasu phongdokhi